ꯆꯥꯛꯇꯣ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯟꯅ ꯃꯌꯥꯝꯅ ꯐꯝꯅꯕ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤꯟꯅꯔꯦ꯫ ꯁꯔꯠꯅ "ꯅꯪꯒꯤ ꯊꯕꯛꯅ ꯀꯃꯥꯏ ꯇꯧꯕ? ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯍꯦꯛ ꯆꯪꯕꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯅꯤꯗ." ꯇꯣꯝꯕꯅ "ꯄꯥꯕꯨꯡ, ꯍꯦꯛ ꯌꯧꯕꯒ ꯑꯩꯗꯤ ꯑꯗꯨꯝ ꯍꯧꯔꯤꯗ ꯍꯥꯔꯗ ꯋꯥꯔꯛꯁꯦ. ꯁꯤꯁꯤꯅ ꯍꯥꯟꯅ ꯑꯗꯨꯝ ꯇꯧꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ. ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯩꯅꯔꯦꯗ. ꯍꯟꯗꯛ ꯆꯪꯈꯤꯕꯗꯒꯤꯗꯤ ꯋꯥꯔꯛ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯔꯅꯤ ꯄꯥꯕꯨꯡ." ꯑꯣ, ꯐꯔꯦ ꯐꯔꯦ. ꯀꯔꯝ ꯀꯥꯟꯗ ꯆꯪꯕ ꯇꯥꯔꯕ?" ꯁꯣꯅꯤꯌꯥꯅ "ꯃꯣꯏ ꯄꯥꯕꯨꯡ, ꯑꯉꯥꯡꯁꯦ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯅꯦ ꯍꯥꯏꯕ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯣꯏꯅ ꯋꯥꯔꯤꯗꯣ ꯁꯥꯔꯣꯕ." ꯇꯣꯝꯕꯅ "ꯏꯃꯥ, ꯑꯩ ꯋꯥꯗꯦꯗ. ꯄꯥꯕꯨꯡ, ꯊꯥ 3 ꯃꯨꯛꯇꯤ ꯂꯩꯔꯅꯤ." ꯑꯣ, ꯐꯔꯦ ꯐꯔꯦ. ꯁꯣꯝꯗꯅ ꯌꯥꯏꯃꯅ "ꯇꯦꯝꯃ, ꯀꯩ ꯏꯟꯖꯥꯡꯅꯣ?" ꯇꯔꯨꯕꯤꯅ "ꯊꯕꯛꯇꯤ ꯁꯨꯒꯦꯗꯤ ꯂꯩꯇꯦ, ꯏꯟꯖꯥꯡꯒ ꯍꯪꯖꯕ ꯁꯥꯏꯅꯦ." ꯌꯥꯏꯃꯅ ꯆꯥꯛꯇꯨ ꯂꯧꯊꯣꯛꯑꯒ "ꯑꯦ, ꯁꯤ ꯈꯛꯇ?" ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ ꯍꯥꯝꯃꯒ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯦ꯫ ꯑꯁꯨꯝ ꯆꯥꯅ ꯌꯥꯏꯃꯅ "ꯇꯦꯝꯃ, ꯑꯩꯈꯣꯏ ꯆꯥꯛꯀ ꯂꯩꯍꯧꯗ꯭ꯔꯕꯣ?" ꯇꯔꯨꯕꯤꯅ "ꯏꯕꯨꯡꯉꯣ, ꯆꯥꯛꯁꯦ ꯃꯤ 3 ꯈꯛꯀꯤꯅꯦ ꯊꯣꯡꯉꯤꯁꯦ. ꯃꯥꯃꯒꯤꯅꯦ ꯑꯩꯅ ꯊꯤꯔꯤꯁꯤꯁꯨ. ꯊꯅꯝ ꯑꯗꯨꯗ ꯆꯥꯎꯕ. ꯋꯥꯒ ꯌꯥꯝ ꯉꯥꯡꯅꯒꯨꯝꯁꯤ ꯀꯩꯗꯧꯔꯒꯦ? ꯏꯇꯩꯃ, ꯂꯩꯔꯗꯤ ꯈꯤꯇ ꯍꯥꯞꯄꯛꯎꯕ." "ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ. ꯈꯤꯇ ꯍꯥꯞꯄꯛꯎꯕ ꯏꯇꯩꯃ." ꯃꯇꯩꯃꯗꯨꯁꯨ ꯆꯥꯛ ꯆꯥꯛꯈꯣꯝ 1-2 ꯃꯥꯒꯤ ꯁꯔꯨꯛꯇꯒꯤ ꯍꯥꯞꯄꯛꯏ꯫ "ꯑꯁ, ꯁꯤ ꯈꯛꯇ? ꯏꯕꯨꯡꯉꯣ, ꯊꯕꯛꯇ ꯈꯔ ꯁꯨꯔꯗꯤ ꯐꯗꯧꯕ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯂꯩ ꯆꯥꯔꯁꯤꯗ ꯑꯗꯨꯝ ꯅꯪ ꯃꯁꯤꯗ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯦ. ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯈꯔ ꯏꯜꯂꯨꯅꯦ ꯅꯪꯕꯣ. ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯋꯥꯠꯂꯛꯄ ꯇꯥꯕꯅꯤ." ꯍꯥꯏꯗꯨꯅ ꯃꯇꯩꯃꯗꯨꯁꯨ ꯆꯥꯛꯇꯣ ꯇꯣꯛꯂꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯌꯥꯏꯃꯅ "ꯆꯥꯒꯦ. ꯅꯤꯁꯥ ꯆꯥꯗꯕ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯑꯣꯏꯅ ꯆꯥꯒꯦ. ꯆꯤꯜꯍꯥꯎ ꯊꯤꯕꯁꯨ ꯅꯠꯇꯦ." ꯍꯥꯏꯗꯨꯅ ꯆꯥꯛꯈꯣꯝ 2ꯗꯣ ꯆꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯍꯤꯞꯊꯩ꯫ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ, "ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯇꯣꯜꯂꯖꯥꯠꯂꯅꯦ. ꯇꯥꯃꯣꯆꯧꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯗꯨꯒ ꯇꯝꯐꯥꯅ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯄꯩꯁꯥꯅ ꯇꯧꯔꯒ ꯑꯩ ꯊꯕꯛ ꯆꯪꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯃꯣꯏꯅ ꯀꯩꯒꯤꯅꯣ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯁꯤꯗ ꯂꯩꯅꯤꯡ ꯑꯣꯏꯔꯤꯁꯤꯅ? ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯉꯦ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯇꯥꯃꯣꯆꯧꯅ ꯃꯅꯥꯎ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕ?" ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯌꯥꯏꯃ ꯍꯤꯞꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯇꯣꯟꯅ "ꯃꯁꯤꯕꯨ ꯂꯩꯇꯖꯥꯠꯂꯅꯦ?" ꯍꯥꯏꯗꯨꯅ ꯀꯧꯏ꯫ "ꯌꯥꯏꯃ, ꯌꯥꯏꯃꯧ, ꯏꯇꯩꯃꯒꯗꯤ ꯂꯩꯇꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕ? ꯏꯇꯩꯃ, ꯍꯣꯏ ꯏꯇꯩꯃꯧ, ꯀꯅꯥꯝ ꯂꯩꯇꯖꯥꯠꯂꯅꯦ?" ꯍꯥꯏꯗꯨꯅ ꯑꯃꯨꯇꯣꯟ ꯌꯥꯏꯃꯒꯤ ꯀꯥꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯌꯥꯏꯃꯅ "ꯑꯣ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯅꯥꯎꯒ ꯁꯦꯒꯥꯏꯉꯩ ꯀꯧꯔꯤꯁꯤꯗꯤ ꯃꯥꯗꯤ ꯁꯤꯗꯒ ꯅꯨꯡꯉꯥꯏꯅꯒ ꯍꯤꯞꯄꯒ ꯂꯩꯔꯗꯅ. ꯌꯥꯏꯃ, ꯇꯥꯕ꯭ꯔꯣꯃꯦ ꯅꯪꯕꯣ? ꯍꯩꯃꯥ, ꯌꯥꯏꯃ, ꯑꯣ ꯌꯥꯏꯃꯧ." ꯌꯥꯏꯃꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ "ꯑꯃꯨꯇꯣꯟ, ꯈꯪꯍꯧꯗ꯭ꯔꯦꯍꯦ ꯅꯪꯅ ꯀꯧꯕ." "ꯈꯪꯍꯧꯔꯣꯏ ꯅꯪ. ꯇꯞ ꯇꯥꯡꯉꯩ ꯆꯥꯔꯕꯅꯤꯅ ꯈꯪꯍꯧꯔꯣꯏꯕ ꯅꯪ. ꯑꯃꯨꯇꯣꯟ, ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ." ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯒ ꯍꯪꯉꯤꯅꯦ? ꯄꯨꯡꯗꯤ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯌꯥ ꯇꯥꯔꯕꯅꯣꯒ. ꯐꯥꯒꯤ ꯅꯠꯇꯦ, ꯀꯌꯥ ꯇꯥꯔꯒꯦ ꯑꯝꯇ ꯌꯦꯡꯉꯨ." "ꯌꯦꯡꯉꯒꯦꯍꯦ. ꯌꯥꯏꯃ ꯍꯥꯏꯕ ꯑꯃꯨꯕ. ꯏꯁ, ꯐꯖꯔꯦꯍꯦ ꯅꯪꯗꯤ." ꯍꯥꯏꯗꯨꯅ ꯑꯃꯨꯇꯣꯟ ꯌꯨꯝꯌꯥꯏꯗ ꯂꯩꯔꯤꯕ ꯘꯔꯤꯗꯨꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ꯫ "ꯄꯨꯡ 4 ꯇꯥꯗꯧꯕ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤꯌꯦ." "ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯆꯠꯀꯗꯧꯅꯤꯅꯦ." "ꯅꯪꯅ ꯑꯃꯨꯛ ꯀꯥꯏꯗ ꯆꯠꯇꯣꯏꯕ?" "ꯊꯕꯛ." "ꯂꯣꯏꯔꯦꯍꯦ ꯅꯥꯕ ꯏꯕꯣ." "ꯂꯩꯔꯝꯃꯣ, ꯑꯩ ꯈꯣꯡꯈꯨꯠ ꯑꯝꯇ ꯍꯥꯝꯃꯨꯈꯤꯒꯦ." "ꯑꯩꯁꯨ ꯍꯦꯛꯇ ꯍꯥꯝꯃꯨꯔꯒꯦꯅ ꯅꯣꯏꯗ ꯂꯥꯛꯏꯅꯤ. ꯂꯥꯛꯑꯣ." ꯑꯁ, ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒꯥ ꯇꯦꯛꯄꯒ ꯍꯦꯛ ꯆꯥꯅꯩꯗꯨꯅꯤ ꯅꯪ ꯇꯧꯔꯤꯁꯦ." ꯑꯃꯨꯇꯣꯟꯅ "ꯂꯥꯛꯑꯣ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ." ꯌꯥꯏꯃꯅ "ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯅ." "ꯂꯧꯕꯨꯛꯇ ꯄꯥꯕꯨꯡꯅ ꯂꯥꯛꯑꯣꯅ ꯆꯠꯂꯨꯕ. ꯑꯗꯨꯗ ꯅꯣꯏꯗ ꯈꯣꯡꯈꯨꯠ ꯍꯥꯝꯃꯨꯔꯒꯦꯅ ꯍꯦꯛꯇ ꯆꯪꯉꯛꯑꯕꯅꯤ." "ꯉꯥꯏꯈꯣ, ꯅꯪ ꯊꯕꯛ ꯆꯠꯅꯤꯗꯣ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ?" "ꯃꯅꯤꯡꯂꯣꯝꯗꯅꯤꯗ."
ꯑꯣ ꯌꯥꯏꯃꯅ ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯇꯣꯏꯕ ꯈꯪꯗꯦꯗ ꯑꯁꯨꯝ ꯀꯣꯏꯕ ꯆꯠꯂꯨꯁꯦꯅ ꯇꯧꯕꯅꯤ ꯃꯅꯤꯡꯀꯥꯏꯒꯤ ꯏꯅꯦ ꯄꯤꯁꯛ ꯍꯣꯏꯒꯤ ꯕꯣꯔꯥ ꯆꯥꯔꯨꯁꯦ ꯅꯪ ꯊꯕꯛꯇꯣ ꯍꯜꯂꯛꯑꯒ ꯑꯃꯨꯇꯣꯟꯁꯨ ꯃꯔꯟ ꯃꯊꯨꯝ ꯋꯥꯠꯇꯕ ꯏꯃꯨꯡꯗꯒꯤꯅꯤ ꯃꯄꯥ ꯃꯄꯨꯅ ꯋꯥꯠꯇ ꯄꯥꯗꯅ ꯊꯝꯕꯤꯔꯝꯃꯤ ꯋꯥꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯌꯥꯏꯃꯅ ꯑꯩꯗꯤ ꯊꯦꯡꯉꯅꯤꯌꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯦ ꯕꯣꯔꯥꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯊꯣꯛꯎꯔꯣ ꯀꯌꯥꯝ ꯂꯥꯞꯀꯦ ꯈꯔ ꯂꯥꯞꯄꯦ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣꯕ ꯑꯁ ꯄꯨꯡ 3:30ꯗꯤ ꯇꯥꯔꯅꯤ ꯌꯨꯝ ꯍꯜꯂꯛꯄꯗ ꯑꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯅꯪꯗꯤ ꯀꯩꯗꯧꯕ ꯌꯥꯝ ꯂꯥꯛꯅꯤꯡꯗꯕꯩ ꯋꯥꯔ ꯅꯪꯒꯤꯁꯦ ꯅꯠꯇꯦꯍꯦ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯄꯁꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯌꯥꯗꯦ ꯌꯥꯗꯦ ꯂꯥꯛꯄꯤꯒꯅꯨ ꯅꯪ ꯂꯥꯛꯄꯁꯦ ꯑꯩ ꯆꯥꯛ ꯄꯨꯛ ꯊꯟꯗꯦ ꯆꯥꯕꯤꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ ꯑꯃꯨꯛꯇꯣ ꯌꯥꯝ ꯀꯨꯏꯈ꯭ꯔꯦꯍꯦ ꯅꯥꯕ ꯂꯣꯏꯔꯦ ꯄꯤꯔꯛꯑꯣ ꯀꯥꯏꯅꯣ ꯐꯗꯤꯗꯣ ꯁꯦꯍꯦ ꯌꯥꯏꯃꯁꯨ ꯐꯗꯤꯗꯨ ꯂꯧꯔꯒ ꯃꯥꯁꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯅ ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯖꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯇꯩꯃꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯇꯔꯨꯕꯤꯅ ꯑꯃꯨꯇꯣꯟ ꯅꯪ ꯂꯥꯛꯑꯝꯃꯤꯕ꯭ꯔꯥ ꯍꯣꯏ ꯇꯦꯝꯃ ꯅꯣꯏꯕꯨ ꯊꯕꯛꯀ ꯑꯝꯇ ꯆꯠꯅꯗ꯭ꯔꯕꯣ ꯑꯃꯨꯇꯣꯟꯁꯨ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯂꯛꯏ ꯃꯥꯁꯨ ꯃꯕꯨꯛꯇ ꯋꯥ ꯊꯝꯕ ꯍꯩꯇꯦ ꯀꯩꯝ ꯇꯧꯗꯦꯗ ꯏꯇꯩꯃ ꯁꯨꯝ ꯄꯪꯂꯩ ꯃꯔꯩ ꯈꯔ ꯆꯥ ꯈꯔ ꯇꯨꯝ ꯇꯧꯔꯒ ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯗ ꯏꯇꯩꯃ ꯌꯥꯏꯃꯁꯨ ꯑꯃꯨꯇꯣꯟꯗ ꯈꯨꯠꯁꯤꯟꯅ ꯁꯤꯜꯂꯛꯏ ꯀꯩꯅꯣ ꯃꯇꯩꯃꯗ ꯌꯦꯡꯂꯒ